Manipuri Wari Pambi Channel na tabiriba pumnamakpu amuh hana taramno oksari ngasiso mayamgi ngaihak pothananabagidamak anauba Manipuri horror story amakak uduna laksari. Horror story asigi maming Chingyada Leisabi. Horror story ase amuk ngaihak taminaduna awa podhaminarasi. Matamdo namidang waini aina aigi marup Jibalda Sanbi hata masa amatang loiningduna aikoiga khul thangnabada laiba Jibalda tanabadagi makoigi khul aduda wana thibibadagi mamaithangda sando laire poina khara hana piramu afaba numit ama yengduna laurasi hairakpaduda poina khara piramlaga cycle tongduna halakpagi lambidani aikoi khulga makoigi khul asiga kilometer ahumukti lapnai Laubuk mayaida samduna satliba lambi ase atopa kendragi khul kaya amaga phaunaba maramna koilasti thai chathok chasindi yamna nungaire. Jibalda aina oina oinanaba lupa lising ahumado piramlaga yumamda halakpagi Chingyagi lambi aduda asum isai ngangladuna aigi cycle do tabli liri humleba nungsitki mamang thana thorakpada khangaudana golai hek pamaktada Kinetic ama taaduna lairibado urami. Khara naksilaklagadi kinetic adugi nakalda nupi masa amasu taaduna lairami. Ai cycle dagi kumthai cycle do stand thaduna ngakuna thamlaga nupi masa ado kanano haina mahaki manakta parparap sangsilaklami. Makhong makut amadi mamaye do ina puntai tairi aina mangaksamda yetliba phi masa ado lokthokuna ising ado taithok piramni aduga ibema nangbu kanano thodok asibu kamdau na thokhribano hangbada mahakna yamna wana kaka ai thabak ama lagpani Chingyagi golai se hek thek pamakdada tata gari asauba ma phatlauna haijilakki horonga so amata piraktabaduda aidi khangdraduna hek thomjinage tawbaduda pakhatman khraduna break phabada isa itomta koilas mathak asida situna taribani gari ado hanna fawbu yengbiramdana adum thaidoklaga thauduna satkhre leisabi masa adugi makoktagi leptana I thorakli mahak hospital da chattaba yararoi haibado aina khangle aina lambi aduda tungmang koyeng yengladuna gari masa amatang laklabadi mahakpu hospital da pukhatlage haina khanduna maikai khudingmakta langtaknana koyeng yenglamni adubu gari amata lagpo ude I aduna asum leptana thoklabadi khudong thiba oyakpasu yai khanduna mahaki phi aduna asokpong famado chetna punsinbire leisabi masado wara male mamilado oirom tawraduna aina hangba wahangi paukum amata sunung thiningaina piraktre khanghaudana singya adugi oiram thangba golai adudagi ben ama thaudorakpada ubada aina lambidugi mayaida lepsinduna gari adubu khamlami aina nakhoi leisabi masa se accident thokle makok se yamna thina sokle mapu hospital faudang pukhatchi laihaktang mateng pangbiu hairubada manungda tongakliba naha singaduna makoi masel koyeng yengnei adudagi kumtharaktuna nakalda taaduna leiriba leisabi masa adubu yenglei makoigi maraktagi amana hairakhi kaka fare adudi satchi kakagi cycle ado mafam asida mino uroidaba mongshong amada thamjinbiramlo mahakki kinetic asina imanaba amada thawalage adugo hospital da chatlasi makoi mi mari lakminabadugi manungdagi anina leisabi masa adubu thangatuna belgi sit aduda tumhankhre aisu aina thorakpa cycle ado manghaningdabadagi anakpa Chingyagi bongsong adugi manakta changsilaktuna cycle ado mongsonggi marum aduda lotpo honarami aina cycle ado asongwa marak aduda lotchinnanaba honaringai gari thaubugi makhol ama takhi makhoigi bel ado thaukhre aduga maningda kinetic aduna mi amana thauraduna chatkhre makhoigi maraktagi amana laurami kaka anabase khara serious oire koi halam lage kaka do cycle du da tamna lakbi horo hairam laga ben do kana thaukhre maningda kinetic aduna inakhre aina khut thangal aduna ngai khone he aisu yauge ne ngai khona khoi gi gari ado
kanna lawi adubo aina lawribado makhoi taramdauba mandre aigi pukningda ben aduda tonglakhiba nahasing adugi saktamsing ado amamamtang oina laksinduna yenglakpada pukningda haifam khangdana chingnaba phawrakle makhoi ado hek yengbada nisa saba ngausinaba mioising oina tawi aisu asokpa leisabi masa ado mahaki punsi adobo kaningbagi wakhalda ngaihaktangduda afafata wakhal amata thokhidare aigi cycle ado thauduna chingyagi lambi aduda wakhal mon khalaga yum yaunaba cycle ado yangna thaurakhi lambida aina khalli makhoi sing aduna leisabi masa adubu hospital yaunanaba soiduna pubiramlabadi onthokna nungai khrani da wase aina aigi nupidasu pawse tamlamni mahaksu yamna nungai khide ahingdo ai sak maru amu fawba ukpaya khide aigi nupina hai soidana makhoi sing aduna nangbu yahun ningdribaduna takpadi makhoina leisabi masa adubu soidana hospital da pukhat piramgani haibase aidi kaya thajade thododo karamna thokhibage haibadu fawbadi aigi wahangi paukum mahakna wana piramni kadaidagino kanagi masano haibana singba aina hangba sing adudi mahak masado choktharaduna amata paukum pirakhidre aduna yumda pau pirugadabasu mafam marang amata khanglamde ahingdo ai tumba sungya yakhide mathangi namitki pung 8 makhai gi pau ai yamna taningki aduga khabar lakpa matamdasu hotel da satuna khabar parami namidangi 8 makhai gi pau su tarami adubo nungaitaba pau adumakti tadre aigi sal laibagi nungairaba manglalda manglamba wakhal kayado pungkau kaukhre leisabi masa adugi nahe khol mahaki saktam adutabu uduna laikhre ngarangum aina aigi nupida leisabi masa adugi wari tattana sari aigi nupina pangkhan sukhanjin biranu laina tamba ama maraina leijaramlagani hairakhi adubo aidi khaloi haiba sungam ngamde tumamdaidasu leisabi masa adugi punsi ado tekta kaidana anabado faraktuna mayumda mama mapagi manakta amuk hanna yauba ngamhanbiyo haina isorda khuramjaraga ahing ado tumthakhiramni adubo aigi manglanado yamna sathiba akiba mang ama mangki mang aduna mangphaunarakpada gari da yenglubada nongalamdai pung ahum tagadawramle ben adubu thauduna lakhiba nahasing makhoina asokpa leisabi masa adubu thangatlaga muna yamna khaurangba ikhaulangbba miengda yengkheba makhoi masel amaga irup yengnakhiba saktam sing aduna aibu yamna kihanba fawrakle makhoi gi saktam sing ado mi oina uraktre saktam di mi malaga makok aduna sahing chaba jangal gi sa oina wakhal da khalakle wakhal asimaktana nongan khiba su khanghodre humni chanba numit adusu ai pakhatpa amadi nungaitaba pau tahan bidananaba surjadevagi mafamda khurumjaraga chagla samathak poina hotel da khabar paba thorai khabar gi chena singado mathang phaktuna lei duna parakpada mai suba lamai gi ani suba kalamda heading da leisabi masa ama sina fangle haiba heading ado hek urubada hakchang se tu khyau sungki manung iriba singado mathang leptana parubada mahakna asi boina hundok amlibase mahakna sokuna taramba aina singyagi lambi aduda mahakku thengnakhiwa mafam adumaktadani mahakki mapi marolgi matangda irakpa adusu aina mit uisinduna ningsingbada loina sanare chumle mahak adu soidre leisabi masa adumakni hena sumhalibana mahakki kainitik aduni asibana taramliba mafam adugi manak maktada mahakki gari kinetic adusu hundok piramni khabar ado paba pumloi loisindringai khabar ado top launa thajaramlaga ai yumtana selakhi aigi cycle ado puthokuna chingya romda leisabi masa adubu asi boina hundok piramliba aiga thengnakhiba chingya gi lambi aduda ai cycle ado thauduna lakhi mafam ado yorakpada aihak isa se karino khangdaba haifam khangdana awaba oikhi lambi gi nakal asongba napi marak adomda inai khara taduna leiriba
mafam aduda ai cycle ado khamlaga mittagi pse leptuna sintharakpado khamjinnanaba honai itomta thamoida khalli ibema nang kakabu warunu ko numituda aina aigi cycle ase mangje khrasanu khallaga lambi nakalda hundoklaga makhoi gari aduda ai tonglamlabadi makhoina adumna tawbadi ngamlam loidabani ko makhoina ifo phajana hek hairakpaduda aisu lana khalludre ifo phana isam chamna cycle ase manghaningdabadagi makhoina hairakpa wado induna aigi cycle ase lotchinnanaba honaringaida makhoina khudong chabado laukhibani ko asi hek hairakpagi tamja aduda kadumdagino ikang khanghaudana khumjilakpa akanba nungsit ki safu amana aingonda khangjai yairakki thangnaba mikupta khamduna thamba aigi cycle ado khanghaudana dom launa tukhi chingthakki usan pambi pareng hauriba maikai adomda nupi macha amana isai ngangladuna kakhatkibagum aigi nakongda takhi aina singnarakladuna kana laibano aina kauribasibu tabro aina kana kauramni lauramni tumil amuk laiki ai suitomta mafam ado aida dum leptuna lairambado nungairaktabadagi ai chak chadrabasu pau adu tangdi asengba khanglage khangladuna khul thangnabada lairiba aige marup jibal hoi tamna cycle ado hauduna lai adubu marup jibaldi yumda lairamde mahaki nupi bilasini da laikhidraba nupi macha adugi maramda hangbada makhoigi khul adugi khunthaklamdagini hairakhi nupi macha ado yamna ing tapchabi laik laisu thawai yaujabi paisabi machani aikhoigi khulda laiba mahaki mamanabi amagi mapa yamna kanna ngamdabadagi madu hangba chatkhibani hairakhi asiba hakchang adudi ngarang namidang wairam police laktuna lokhatkibani haujik ayuk postmortem tawraga utharakani ayukta poloini haiba male makhata na tamlakhi ai wakhal lungaitana yumda amuk halakhi lambi da cycle ado thauna aina khanki mahakwa halamliba mioising adugi maramda soidana police na thigalakkhigani aisu numituda thokhiba asengba thodokсing aina uhauba khangubusing ado loina police ta taklagi maduna mihatpasing ado puthokpada kharadangsu langla langjin oiba yai wakhal ase khallaga cycle ado singjagi lambi aduda thorakpada asibaduna leiramba oiramba yai hanba ita dun laiba mafam ado yorakpada khanghaudana aigi cycle tayar ado puncture oibagi ahauba makholama tabada aihak khangpek khangi yengabada aigi maning thangba cycle gi tayar ado pokhairamle cycle ado thauba yadrabaduda illaga tapna wakhalda ibema nang kakabu warunu ko haiba wakhal ase khaladuna childa murum adum soli khanghaudana aigi cycle ado inbado yaramde kanagumba amana cycle ado maningda yanbagi mawongni aina kanna innanaba honai mi amana yanbagum inbe yaramde amuk khangtha thadorakpada kanna singlamlaga mamangda hek tusinge tawi mi so amata sataba achikpa mafam aduda thokliba thodau aduda aisu hainadaba ama phaurakle akiba su phaurai asumna cycle ado khajiktang amuk induna satpa haurakpada singlomda chaluba tata gari ama singlomdagi thautharaklami aina mamangda leptuna tata adubu khamlamni aduga aigi cycle ado tata aduda haplaga driver aduda chathakchen khara soidana tawjage ai ngahakta yaujage ai cycle puncture oikre wabana loire chingchalubani haina driver aduda haibada driver aduna su harau yaduna cycle do mahakki tata aduda hapladuna yum yorakhi aigi nupi da pawdo tambada mahak yamna saurami karigi thanata chingya aduda chatluribano sauki adubu hayengdi aigi sal laurugadawba numitni madusu chingja adomda phawraga chatkadawribani anga ifadana mi ahumdi chatminarage leple aigi nupina su mi do mari manga chatminaw khorsa khara tinglasanu haiki mathangi namita haisu haibani mi ahumdi chatminare sanbi hatamado uduna lakle aigi marup jibana hunjin phawbadi thindok pirai chingya aduda mak sulai hore akoi ahumgi manungdagi aigi marup ramona laikhidraba nupi macha laisabi adugi
wari liba haurai aina magi wari ado mafam chade kona tingja selan thokraba matungda haina rasi haina mahaki wari ado tupthatli akhoi ni saliba lambi adugi mayai oirap tauba tingja gi hara songba usan pambi na marang kaina hawbong famado yorokpada singthakta usan marakta laisabi masa amagi khonjelda isai ngangba sakpagi khonjel ado akhoi ahum unna tai aigi marup ramonadi mafam asida sing chanba lakti mausing oiramgani hai adubu aigi wakaldadi mato thajaba ngamde aigi thabak lakminabani na makoida ka hena kiba faukhigedara khanbadagi wa makha amuk tarudre mana hairibado tumlamgani haiduna akhoi makha tara muk lakminarami nupi masa aduna laikhidaba asiba hachang aduna aduna lairamba inai harasu aduna lairiba mafam ado yausilakpada sando chalo haiba yadre mamit mana onthoklaga hekta makunduna laikre aigi marup aduna kanna saina phubo honai adubu khongta muk pangkhongda khongi hawgatlu haiba suya yadre aina thauri aduda pairaga kanna singba honai makhoi anina san adubu hawgatnanaba khutna muk illi yadrabaduda saina muk phui sanbi hata maduna khangho hawgalaklaga maningi khong ani aduna aigi marup rama ado tamna kaurpada mahaki khuraida panbadagi makhong ado naduna ayo ima haina lauraga nakanda tharo tho onduna laikre ataw aduda kiraduna aigi senupa amaduso chingya aduda nathaira mata amani haina chenthokre ikan kanadana sanbi hata mado chingthakki asongwa usan pambi marakadomda chenkhat khirami aina pairiba thauri ado sungtha thadoktana maningda yanba honarami sanbi hata madugi pangal aduna aingonda gi yamna tina ena kankhre aibo soro chingi aisu aina yaliba thauri ado he hadoklobada sanbi ado chingnungda mafam marang khangdana sen khrabadi adum aina paisa mangjaba haibado oirani khanbadagi aina isenupa amadi hitaura mobo singthak adomda thuna karaknanaba lauraduna thauri ado sungta thadomde aisu tuna san aduna chingthak aduda adum chingbaduda aisu phaniyamna sokle adu fawbada salado mangkhini khanbadagi ai thauri ado sungtha thadokte khangudana mangda horamba upami abada aiha thangjai yaisinbada gyan mangduna ai adum takhre aina gyan tarakpa matamdadi aise aikoigi khulgi primary health center da lerami aigi senupa ramosu loina famduna lerami makoida sallado hangbada sallado dum mangkhre thiba khangkhidre khumlakhi aina laikhidrabi laisabi masa adobu ningsingladuna ibema nangi atamana pengani hairabadi kaka kaibata waraudeko nangna kakabu warawi haiba khangi adobu kakagi iraldi laitabani ko tanjada nakalda famduna leramba aigi senupa aduna karibono ibai kanabono hanglakhi